Manipur ki bodybuilder Rishikanta Chandam na lebag asigi awang nongpok state ki bodybuilder shingi manungda International Federation of Bodybuilding Ifbb ki pro card fangba ahanba bodybuilder oire. Rishikanta na pro card fangba ngamkiba asiga iroinana malemgi oina khwaidigi maming leiba lemjaningai oiraba bodybuilding competition Mr. Olympiada North East India dagi ahan boina saruk yaba bodybuilder oigadori. Rishikanta Chandam chaliba tha asigi taraga nithoida New Delhi ki Pragati Maidan da leiba Bharat Mandapam da pangthokhiba Seru Classic Body Pro So 2026 ta saruk yaduna Men's Open Bodybuilding category da Ifbb ki Pro Card Holder oina ngamlakhibani. Seru Classic Body Pro So asi lebak asi ki Pro Card fangnabagi platform ama oiri. Loinana Pro Card fanglaba bodybuilder shingna Mr. Olympiada saruk yanaba lambi amani. Bodybuilder asibu UFC gym na sinduna Imphal Stadium lambi da leiba gym da taram na okpaga loinana pungning thawatke. Thawramadu da Rishikanta na pro card asi fangna ba honabada imung manung khangna sanaba singna mateng pangbi. Adubu asoba sponsor na singba fangdabana awaba amadi khudong sadaba kaya mayoknai. Punamak asi ojuna su angamba thakta honaduna Mr. Olympiada mai pak na ba honakikani haiba wafam phongdorakhe. Mapan athlete ka yamba fight tawe da mamang chahi da ju Kazakhstan 4th place mai tare do chana ba choi oi de ko da hantak ti chahi ma'am try sum taw la na hantak ni chana gre ta sigi pro so je sidang ngamaga igi Olympia stage ka ba yadu ne ba open bodybuilding da di mapan gi coach ka da ka oi bran khale ai ju India coach na se minute ta ju training oi ju cha ba thakwa loima advance oi ba moinam hele ko da na mapan da hena training taw hena di phani khale IFBB pro je chana hona association bo leite NPC Manipur le sidi chana toro cha pantane government side nung kem leite sagi pocket agi adedi angamba agi anjing yamba moina kha support piraga mai toro chale